Hello everyone, mayam khurumjari ngasigi mathel sina akoigi alu kangmet ne alu kangmet se akoigi yongchak soijalaga mettoine bako alu morok kanchi tawraga ado mayam khangdaba singyu aina upload tawjabane do khangdaba di yawramaroi ko loina khangbiramani adu aina mathel ama oina aina masi upload amtang tawjage na tawjabane do alu khara boil tawjare yongchak ama khetjare yongchak se akoigi maru yawdaba akoigi apaba singju gi yongchak to adu ma lawjare sine na hawi ko aduga morok khara tawjare morok taw matamda thaw se khoi acha thawna tawbiba dui taraga di hen hawe bako ado morok se hapchanjare aduga ngasagi tawgibagi thawdo to khitang hapchanjare ko aduga thum khitang hapani aduga morok se mekhai minarani khoigi hawdi am hawbane smaina khoigi hawai thongba khangde dum merames tawba numit khoigi laitin gi chak injang khoigi nga chak cha daba numit kumada ko si se dum mayamna dum metnaba mayamna chana ba side dish oina dum season na jaidna ko khoigi alu met pa ma hapadi morok kanchi tawraga alu met lo hita hydrane adumaina aisu amtang semjage na sembane aisu si se mathel amane na thagajabane ba ko habidi mathel amani dana se dum swai tawraga chabsu dum hawbani ko the loires mina alu se metpa aduga ngasagi maroi tilo asoiba dagi yongchak asoiba si jingsi hapchalaga amu phasana metcharani ado khangdabadi amta yawram maroi sumaina metpa se ado yongchak se soiba matamda kupna soiba imotas maina chauna soiba ko doi taraga di kupna soiba si di singju gumba di hawe aduga sumaina aluga metpa kanda di kupna soiba yarak ta changaga nungai tabado adu oiba adu sumaina chauna semgraga di hen hawe aduga chabada su nungai haitare aduga yo kano se khoigi phadigom jiga tawraga phasana to khaiminarani manamga nungsiraga yam hawbane smaina yongchak se khoi ngari khaktang na chabana tabako khoigi alu ga smaina metlaga yongchak se chabase sije yam hawbane mahaw hengkat pai tare alu kangmet ke se leijare mayam aigi alu kangmet se loijare ado chakluk semjarage mayam aigi ngasi se khoigi merames ke chakluk ne bako sina kobi thamse maine khoigi hawai thrak ne alu ne torga ma thongjare sina beetroot champut leire chini kitang hape aduga champut ama tawjare silaijare alu kangmet yongchak hapaga semjaba alu kangmet ne mayam try tawbiyo sumaina chab so hawbune yongchak se kupna soibe mahutta chawna soibiraga chabiba adui taraga di henna hawbudo oyebako ado sumai tawdana mathel se sumai loijare pada mayam aigi channel se support tawbiramo subscribe tawbidaba ichil inaw yawbiragana subscribe tawshinbiramo mathangda anawba mathel ama mu hapjarake mathangi mathel dadi khoigi sigi pambi se khoigi phunil haraga khangnabane bako khoigi indhamdagi matamdana ayamba hawe ado si khoigi manipur da aina no amuktang di chakhre bako ado aina hangkanda si se phunil ne na hai ado sigi aigi hingon ji da yam hawba hai tare chongkhalaga macha yam chongkhale ai manla na yembane ba oilerame bako ado sigi mathel ama hapjarake kamaina tawraga chaba yage habado ado mayamna su sigi pambi se masak khangbibra habado su comment da share tawbiramo yam hawe si se ai semaga di chajagre mamangda aina matam ama aina yumda leringe da ko ado yam hawbane si se ado ai si ju amutang try tawraga mayamda thagacharake thank you so much bye bye